Nasinumida wana phongkiba tongan Manipuri siphongsingdagi maruibi ipausing myamna thamsi ahanbada Kangleipakki Maira Newsdagi lokhacharaga Manipur ani thokna thugaisi chief secretary ani secretariat ani thamsi haiba ADC gi bill matau karamna assembly da putuktuna khanagani chief minister ADC bill sigi nungyoeba warol di Manipur asibu ani thokna thugaisi Manipur chief secretary ani thamsi secretariat ani thamsi haibani asigumba ADC gi bill asibu assembly da putuktuna khanagani bill asibu assembly da pass tawba pama hill areas committee HAC gi members sing na state asigi chief minister ama oina bill asi assembly da pukhatuna pass tawgadra haina chief minister N Birena social media ra thadorakpa warol amana phongdorakli chief minister N Birena social media ra thadorakpa warol asina makha taribidi Manipur si laireibangni ngasi phawba lamdam asida ka henba misimina awana amadi tamthiba natural calamity thaudok ishwargi thawjaldagi tadi lebak thibidi masa masagi oizabada khanba amadi ishwarbu thamoi singna ningdaba mi masing hengalakli basini miyoi kyana masinda ishwargi mingkhai sak solaga olakpa mikupta utpat tawba mi lamdam asida masing wangkhalakli haina phungdokhi ADC bill gi matang na chief minister na hai Manipur bo ani thokna thugaisi chief secretary ani thamsi secretariat ani thamsi haiba ADC bill asi matau kram na assembly da puthoktuna khanagani amadi pass tawani asiguma laibak thugaiba pamba bill asi assembly da pass tawba pamni ba hill areas committee gi members sinadi state asi gi chief minister oiba matamda bill asi assembly da pukhatuna pass tawgadra Manipur thugaisi haiba da mako yagadra Masi khantadana bill asi assembly da thambide haina laingak ta maral siribasi asuma khongthang nati haina phungdokhi chief minister na social media ra phungdoraklibu wapum masina makha taribadi anobo Manipur lainga asina hill areas committee gi member kunmuka kumna khanaraba matungda ADC gi bill gi manungda yawriba Manipur thugaisi hariba madi masiga manaba point kya asi lauthokraga singi miyamdi hena kanaba yaba ahenba shakti bi yaba point sing hapsinana bakhanare masigi matungina han ADC tarukhak leirambado hojikti tarada hengale singmi singda ahenba shakti pinabagi matangda hill areas committee na masigi matana kupna khanabagi matam pina bahairakpadagi hill areas committee da matam piri lenga asina bill sigi matangda fazana prajagi yaifana bakhanduna hiram khudingda honari fazana honari ngai sera asida miyoi khrana masagi oizabada khanduna marai kana yetum lairi masi tawbiganu hairi chief minister na social media ra phongdokibu wafa masina makha taribadi lainga ama leibanina siguma phiba masida lainga asina larakliba khongpham kaidawnungda hongdoloi Manipur thugaisi haibada yarakadaba migi masing yamdi Manipur si tuan jati kaya punna sei lising ani hom leiraklabani amaga yamna naknaba mari thamduna mai haurol dagi laklabani lebak thibidi phurup achabu singa sina phurup masa singa si manghananaba tongnari lainga si leiringa de lamdam masida achabu phurup na apikpa phurup tuhatpa yaroi minority amadi majority haibigi khenaba leibe yaroi aigoi punamak mi ngaktani haina su phungdorakli Makasa tharak point na topa pawmana Manipur sanagadoriba Duran Cup ki Mesing Defense Minister Rajnath amadi Chief of Army Staff General Manoj Pandey August 19 na laktuna haudokadori Asia da khwaidigi leaderba football tournament ama oiriba Duran Cup ki Manipur sanagadaba Mesing haudoknabagidama India ki Defense Minister Rajnath Singh amadi Chief of Army Staff General Manoj Pandey thasigi 19 na Manipur lakadori Defense Minister Rajnath Singh amadi Chief of Army Staff General Manoj Pandey lakadori basiga mari leindana Chief Minister N Biren share lawduna ngasi ayuk pung 10 taba matamda Chief Minister Secretariat mifam ama pangthokre mifam maduri Youth Affairs and Sport ki Minister Govidas Konthaujam Chief Secretary Dr. Rajesh Kumar Director General of Police P Dongel 57 Mountain Division gi DOC Major Generals Navin Sasadeva amasu mari lenaba department gi makok thongbo official singsu sargyaki Indian Armed Forces na sinuna pangthokadriba samaga kuntraga mathusuba sayesi gi Duran Cup edition si lakliba August 13 ta Kolkata gi BYBK Stadium na horagani Kolkata Guwahati amadi Imphal na yumbu dunu pangthokadriba tournament si gi Imphal gi sanagadaba me singtha si gi 19 da Imphal gi Khumalampakki main stadium na Defense Minister Rajnath Singh amasung
India ki Chief of Army Staff General Manoj Pandey ni na singthani oiba mong da hawdokadori India ki maming leraba football club kunna saruk yaduna pangthokodori ba tournament asida group mari thokna khaitokli group C gi team da yauri bi Imphal gi Neroka FC amasum Trau FC Hyderabad FC Senayin FC amadi Army Red FT gi Mesing Imphal gi Kumalampak Men Stadium na thasi gi taragani pandi gi mathang tha September gi mga fawba sanagani puna mes tara Imphal gi Kumalampak Men Stadium na sanagadaba mes asigi ahanu mes thasi gi taragani pandi Imphal Derby hairaga khangnaraba Neroka FC amasum Trau FC ani gi marakta sanaragani nakala amarom na tournament singthani oiba mong na pangthokna bagi dama Kumalampak Men Stadium semjin sajin bagi thaba akan mamong na sathari Manipur lenga ki akan mami yang makhara Youth Affairs and Sports Department na mapung oina thaudang lauduna pekaliba thabak sing ayamba lusilakti panbaya abadi mamang tha July 13 Imphal gi City Convention Center da Duran Cup ki trophy ohum Manipur gi Minister and Biren Eastern Command gi Chief of Staff oibitana tana Duran Cup Organizing Committee gi Chairman oidiba Lieutenant General KK Refowal ga loinana maikum hangdokhrabani hairi henisu pausna makhatana su phongdorakli atopa pawmadana India gi taramari suba Vice President Jagadip Dhankar ngasi wasaklokre India gi taramari suba Vice President oina Jagadip Dhankar ngasi wasaklokre wasaklobagi tharamasi ngasi ayuk New Delhi gi Rashtrapati bawona pangthokibani amasum leba sigi President Draupadi Murmu na makpu wasaklokhi wasaklobagi tharamadu India gi Prime Minister Narendra Modi Union Home Minister Amit Shah Defense Minister Rajnath Singh Nitin Gadkari Nirmala Sitharaman hanagi India gi President Ramnath Kovind Vice President M Venkaiah Naidu Lok Sabha Speaker Om Birla na sing saryaki panbaya abadi haukiba August 3 ta pangthokiba Vice President khanbigi Mikhal Jagadip Dhankar na apunba vote changwa kungani pan phangduna mai pakibani loinana opposition gi candidates Margaret Alban apunba vote chamaga March 23 phangduna Mikhal adura mai thiobani Jagadip Dhankar bu leba sigi Vice President oina wasak lorapada Manipur gi Chief Minister and Biren asu Twitter gi kuthangda nungaiba phongdorakli Makasa tharak poina to papawna National Highway sing pakthok sakthokna ba Chief Minister na siya lauduna review meeting pangthokre Manipur ge India gi mapung lam singa phauna riba Manipur ge National Highway sing pakthok sakthokpagi thabak thoram sing amadi masida thengna riba khudong sa daba singi matangna ngasi Chief Minister and Biren siya lauduna CM secretariat ta review meeting pangthokre review meeting adu cabinet minister Govidas Konthaujam Nemsa Kip Gen Awangbo New My Hill Areas Committee gi chairman Nungdang-Nungdang-CM MLA Haukholet Kipgen Chief Secretary NSID CL gi official sing amadi Manipur lenga ki tungan makok tumbu official sing ju saryaki mifam madura National Highway na kuan tungan district ki DC sing su video conference gi kuthang review meeting adu da saryaki amaramdana nupi ama heroine powder gram maudraga ni thuiga kona na far hari Imphal East District ki SPM Pradip ki lusing makhari additional SP Ops ke heroine lusing duna Imphal East ki special police team amadi Yada Khetrigaon gi members sing yaw ngarang nungthil pung 3 kunlom ta pa matamda nupi ama heroine powder gram maudraga ni thuiga kona na far hari Yada Khetrigaon gi members sing amadi nupi police yaw police ki team aduna kem ge makhale kai de leba nupi si gi mayum na sangsin duna thi hum ki thabak sathabada nupi si heroine number 4 ga kona na fakhibani Faraba nupi si gi maming mistress Nasimbanu saini fugani thoi mapuroi bigi ming MD Riyazuddin Elias Ibosini koi kyamgi makhale kai digini nupi si magna mahak mayum adugi mapuni haina saktak sakhi Police team aduna makhatana thibu humbi thabak sa thabada blue masugi Samsung smartphone ama SIM card ka loina na recover tokhi makhatana ma ki imungi tumpham card thibu humbi thabak sa thabada iron gi army lani da hangdok tuna yengmada license yawda ba copy yari bin moi maru taruk yawna double barrel mai registration number 1361D819 sig loina tuan ba sapon cap ohum da haptana thamnamba heroin powder gram maudraga ni thoi recover tokhi makhatana Almari amasu check tawbada sapon kef mangara haptuna thamnamba heroin powder yawna ahangba plastic vial sama fakhi Haraba miyoi si mawon gi phangni ba polam sing adu loinana Imphal police station na khusina khre hairi henasu pausna su makhatana su phongdorakli amarom dana maphamani da homing operation chatakre
Lakliba August Taraga Mara Pangtokadoribi India Independence Day Tarong Moinana, Section Tarang Tabak Lokat Pegimanung Sananga Sayupung Mari Makai de Gitaruk Power, the Tabal District Police KSP Zugis and Rahawizam Gimi Makada, additional SP Ops, Wangkomba, Okram San and Lusingba Police Team Amana Tabal, Police Kimanung Sana, Kangabok Bazar area, coming operations at Akradi. Operation na duda yum humpu da sang duna nupa magdraga nitoy nupi humdraga mga pun na miyoy sa mago humpu ka tret amamam to oina masakang dopi kitabak sa taki thoidok pa mi phami pun yaw ki de hairi amaramda Imphal West District ki commando team na Imphal Police Station ki manung sa na Moirang Khom Singang Kham Lairak amadi ye school hiru hanba laikai na singbada nga sa pung taru umakhay da ginipan ga minute taraga mga phawu coming operation sa takre operation na duda pun na yum sa maga kunda Miyoy samag yangkay amamam to ina masakang do pagi tabak sataki maduda bail out amasu yauki thoidok pop mi phami pulai kidi haidi hen supali makasa tarak poina to papaw mana NE Olympic Games na masana taraga ni pan suna na buwar iblawre Games asina NE India gi naharol sing amato oibi ki wakalon hengal halagani Radhesham Meghalaya na yumbu waraga ani suba North East Olympic Games laktibo October kuntra dagi November taruk fawu silong na pangtolagani handaki games asita punna masana taragani pana sanaroi singna atho ehin tana hanana North East Olympic Organization Committee amasum North East Olympic Association gi ahanba coordinating committee meeting wore bakre yumsakashan numita Meghalaya gi konung silong gi main secretariat pham kiba mifam madura awang nungpok state nipan Olympic Association gi mihut sing saruyaki mi phamadura saruyaki ba Manipur Olympic Association gi president oiriba hairo kendra gi MLA Dr. Thoksam Radhesham na mi phamadu gi warep sing lakthok ladun hai handaki any Olympic Games asi yamna marueba sana khona begi thoram ama oiragani maramni yumbu oiriba Meghalaya na statehood phanglakpagi sahi yangkai surakpa golden jubilee gi thoram gi sar am oina any Olympic Games asina oiragani Games asina awang nangpuk India gi nahasina kudong saba yamna pibidana tana naharol sing amat oiba masum nahasing gi marakta amagamaga wakhal tamina basu hengat halagani haki handakeni suba North East Olympic Games asida masana taragani pana sanaroi sina atu ehin tanagani haiba wapum thamladuna Manipur Olympic Association gi president sina mipamaduna masana taragani pana amamam to oni laktoki masana singa duri archery athletics badminton, basketball, boxing, football, judo, karate, shooting, table tennis, taekwondo, tennis, wushu, cycling, golf, weightlifting amasum wrestling naki handaki any Olympic Games asi hawdokpagi thoramna Tokyo Olympic amasum handak Commonwealth Games the medal laraklaba North East state singi top athletes sanaroi singsu invitees oina saruk yabinaba iba se paw pinaba miphamna warep lawre hanasu MLA Radhesham na miyamna thamki mifam adugi mifamapu oikiba Meghalaya State Olympic Association working president oiriba state adugi sports and youth affairs minister Bantaidor Lengdon Hakibada Kangaliba Masana Taragani si state ki laserriba infrastructure singama sa Meghalaya State Olympic Association ki pokta matung ina kangat paniswaki atopa paw madana Suchampuda Medical College ama linkhat pagi damakta Prime Minister Narendra Modi masum Chief Minister N Biren bu thagat papong torakli Manipur gi singi district singi manungda ahanbo ina Suchampuda Medical College ama linkhat kiba sigi damakta Chief Minister N Biren amadi Prime Minister Narendra Modi bu Mar in puina thagat papong torakli Manipur lengana lakholakliba thaba asi singmi singi awaba khangbiduna paikhalakpa singthani oiraba thaba amani haidi iramasiga mari leinana Mar in pui Mararam reasons Perzol na thadurakpa thagat warol amada hai se minister N Biren na Suchampur district paikhaliba sakwa thorangi thaba asi apin bhawi BJP na lusing balenga asina district asida medical college ama linkhat pa si yam singthani oiba mani Asigumba Manipur lenga ki singthani oiraba khongthang sina Perzol amadi Suchampur district ki miyamna mamangai digi mangzaraklaba mangana do mangphaunaba ngamlagani masimak BJP gi lenga asibu thakali maraksida Parbung Community Health Center asi mapung pawa Perzol District Hospital ama oina on khatuna pungkun ngamari service tohan biu haina sirul sina makhatari Amramda Mar Students Association General Headquarter nasu Suchampur District Medical College ama linkhat pagi damakta Chief Minister N Biren buthaka papong dorakli Association asigi General Secretary Joseph
ताउलोर थादुरप सिरोलमन हाय चुचामपुर डिस्ट्रिक्ट मेडिकल कॉलेज मा लिंखटपा सिन लमदम सोंगी मियांगी अनिंगबा पामबदु मंगफाउनबा मंगमले लेंगना पेखलक सको थोरंग थबक सिंगदा मार स्टूडेंट एसोसिएशंस जनरल हेडक्वार्टर्स न मतम पुनमक्ता सगोटकनी हाइनसु सिरोलसिन मखातारी अमरोमदना इंडिजिनस पीपल्स द हप्तो हपजिन तौबु याबनति मसिदा वरौनिंगाई लेते फेडरेशन ऑफ हाउमी ना फर्स्ट इंडिजिनस पीपल्स असेंबली अगस्त मंगा पांथोखरे मिफम अदुर येलहौंगाईदगी लेरकलबा येक सलाइ लेबा एबोरिजन्स कुनगमंगा कम्युनिटीज न वरेब क्या लौख्रे मसिदा मितै पंगलगी लुप खरना फेडरेशन ऑफ हाउमी बुलाना मियाम उखनना बहनारे मदु तौरेदबनी इंडिजिनस पीपल्स की वन थोक्तु मितै पंगलगी लुप खरदुना खंगदब माली स्टूडेंट्स नेशन की इंडिजिनस पीपल्स की वन थोक अदुदी इंडिजिनस कम्युनिटीज peoples and nations are those which having a historical continuity with pre-invasion and pre-colonial society that develops on their territories consider themselves distinct from other sector of the society now prevailing in those territories or parts of them. Indigenous peoples haibasi aborigines oigadabane masida tarataruk suba century da Mongol Muslim anmisingna Sanongba Higaiwaga Manipura Landavada Yaurakiwada Maithiraba Muslim Singaduda Lam Amadi Nupi Sagai Pidun Len Kibani Aikogi Ningol Mawani Mitei Pangal Lamdam Sigi Awan Wide Saruk Yaraki Haibisita Suman Adubo Ningol Mawana Yelhomi Oibidi Satnarakti Maduda Indigenous Ohendi Haiduna Federation of Haumi Bulan Ohana Bohana Ritabani Haina Federation of Haumi Gi Secretary Publicity Gi Thaupuri Doctor Komdom Lisamna press the Thadrop Sirolasin Hai Matamamagi USA gi President Barack Obama na magi speech taiki ai America masani edupu hauzikti USA gi citizen oire USA gi indigenous people nati indigenous people asidi red Indian singni haikibadu ningsing ba phai Bangladesh ta sahi sa kya mitai singna khundarakli adubu makhoi Bangladesh ki yelhomi nati makhoi indigenous oihanba ngamgadra amuksu sahi tere khuntakpa 1819 to 1826 ta mitai miyam ama lanpha oina pharaga Myanmar da leidi makhoi Myanmar citizen oire adubu indigenous people dinati makhoi na su claim tawdi Assam Tripura da sahi sa kya leiriba Manipuri singbu lamdamadugi indigenous people ni haina lobra British na India ra sahi sahum samri palamle aphaba kya su tawramle adubu India gi indigenous singkhibra haina hanglakli Federation of Haumi na Malem da leiriba indigenous people kya mutkiba kya da uzaraga nomunomugi masing hantarakliba yellomi sing asi mutkidana bagi dama honajabani aduna lamdamasi da leiriba Manipuri citizen sing nasu yellomi singbu nungsibiduna sakkusu dharma mane haiduna pangpuda pusilapagi thabaktu tawridabani hairi seolasin hai mitai pangalgi seolamadi wahangda 1993 gi thaudoka mari laina halakpadu laibak thibani noimasiel khulai laithok laisin gi wathokni Federation of Haumi ga mari lainati aduga mitai pangalna kokina aikhoigi puari bu simdokpa thangsingbu thangtingonba aikhoigi horakpham kaubrubu simtongbu thonjinduna yelomi singna kaaba phawba thingba thamlakpa amadi Manipur asi tampak khaktani singna kokileni haina claim torakpa aduga territorial council demand torakpa Memories kaya pushilak pa du yaroi tauganu haina Federation of Haumi na haibida mitei pangal na koki gi misang sang pamthokte kaubruga makhel ga mari lainadaba mitei pangal na yelhomi ohendre haina wakatningba mafam wakatpada Federation of Haumi na nasungde hairi seolasina aroibada hairibidi iramdamasida laiminariba phurup khudingna nungsi sanana laiminabaduna yelhomi singbu kanminabada punna saruk yaminasi haina Federation of Haumi gi makedigi thamnakli Makasa tharak poina mayamna tentang na thamjage kangla pawdagi economic blockade makasa tharak labadi economy ta phangri pa saithengi compensation asumdagi tangani ERDO Manipuri khunai si gelhongai dagi hauna tuan phurup kya laimina duna Manipur thokliba resourcing si sejana duna lamdam sing economy salaibada phurup khuding makyoiba thaudang sauna lei habisi kakngai yadraba waphamni Manipur na India da tillaba matuna khunai si da laimina riba phurup punamak pu lenga amagi makhara purakna bohona bada Indian
constitution tongan tongan ba article kya gi manung da masana masabu laingak sana ba law kaya ama piri hariba law sing asigi manung da article 371 c asisu amani article 371 c gumba law sina piri ba sing gi ba top pa khudung sa ba sina apun manipur da top autonomy haibadi Indian constitution gi schedule area hariba khudung sa ba si manipur da su article 371 c gi manung da piri haiba manhan ba propaganda sijina duna khunai sigi sothra economy da economic blockade toxin upon Manipur economic victim when Miss State Sigi economic activity the asoba challenge am oirakli and a paux na palagi gumia tentang na thamjaram ge atopa pawmana laigi le paw mi marina pirakpara taibang mi oina lawgani takpire loisang kangla laiphamlen asi laiphamandre maramadun ipa ipu singi laiphamlen sing lairiba salai tere ki pukri amadi laisang semba layam irujafam nungi pukri Yukom manakta laisang saba kaubrugi marjingi thangjingi amadi wangbrengi nongda lairen pakhang bana phambal tonglamba lepham ibudau pakhang bana potapam lepham men surung lepham lensing yumjau ka mapangi mandop ama saba sisu mapam khangna singlatpiu mapam amana wapam amana handak chief minister nongthongpam Birena mayai tangba lawduna phamgiba kangla fort ki miphamna British na loksindringai 1891 leirama kanglagi phiba maduda hausik leiriba kangla si semgalaga hanagi mong da thamgani haina khanaki bu wapam madu harau nungaiba phungdoksari madu sema matamda mathakta pankhiba lepham sing amadi pukri kudimak semada yobiu wapam amana laigi leiba oina miyoi marina pirakpada nongpok thong sab loibana masigi sangadriba matamda hana laigi thoram ama pangu haina leiba pirei Lebau du da jiba pan ba haibadi taibang mi oina lawgani haina takpire madugi matungda haijabada taibang mi gi muhutta nganu angau boina katlu haina takpire tupul thoki ba singning khai ba thawdo dusu laina tokhalibani takpire laibak nikpa sina asawa sang mari phatti phamthau phamnai ba mari phatte takpire masigi mo chinna ba laida haijabada thak oina khunu angau samanga taragani pan katlu haina takpire haina kangla lephamlen ibudo merging evendau khumulaima ibudau nongda laren pakhangba evendau yaisna thauga loisangi general secretary jumnamsa surjit khurai hongbo maiteina thadorak pasirol amana hairi paujel pauksi dige topa tentak pa paw amana subject ani fail oibising compartmental exam thaba yagani Board of Secondary Education Manipur Lauba High School Living Certificate Examination 2022 da subject ani fail hiba mahairoi sing compartmental examination saruk yaba yaragani haina Manipur lengak Education S Department ki Deputy Secretary Thanglian Sim Taitomna sirolama thokre Amaromdana Mahabali Khulda Barada leba miyema singjamai thongkhongna siramle Imphal West Police Station gi manung sana leba singjamai thongkhong Imphal Tural da miyema ki asibaksang phangle asibaksang adunga seyu asat awok sing thengnabadi gi police station asibama leiri haina pawpi duna masam maming khangdona bohona ringai serakta siramliba miye si Madhya Pradesh da gi Mahabali Kabui Khul gi Barada leba miyeni haiba khangmamki Laikhidraba miye du gi maming Sahil Balmiki sei taragatre apopale khidraba Popuni haiba khangmangkre hauji Balmiki si solid waste management na sinmi oiba misangni mak tha sigi nipan gi nungthil pung ani tabadagi mafam khangdana mangkhibadagi thiduna leirakpa miyoini asibaksang adugi akoibada leiramba miyoi kharadagi phangma pawgi matungina asibaksang adu ngarangdagi thong makhada panduna leibu unakhi aduba asibaksang adu mi mandabadagi thoina yengsiludabani ngasi ayukta haksang adu asat ok singna mi ne haina khanglakpadagi police ta pawpikhi miyoi simangkre haibagi missing report ama thas ki mapana Porampar police station na pisinba lekhrabani asibaksang asi imung munungi miyoi singlaktuna turelgi lokhatkradi Tedana thamjaram gi atopa pawmadana Facebook WhatsApp group ta lenga ki sinmi sing yawba thingbusi miyoibigi hak khongonabani Mega Sandra Sokholakpagi matungina matamatam gi oiba thawdo wathok kya khuda ki oiba I paw phawna pham oiriba social media ge platform Facebook WhatsApp group singda state asigi lenga ki makhada leiba sinmi amata yawba yaroi hena Manipur lenga na ngarang thoki basirol adu Indian constitution na piriba miyoima gi phangpham thokpa haksing khunggaungna pa thawong ni hena Manipur Pradesh Congress Committee ki president kaisa Mega Sandrana pen da phungdokre wafam sileba sining tamkhiba sei humdraga manga suba ningsing thoronga mari leinana AMPCC na ngarang digi hokiba azadi ka gaurav yatra gi manungsa nangasi kaksing district ki hianglang wabugai kaithil gi kaksing phawba sakhiba khongsata saruk yaradun phungdokhibani
Makasa Tarakpoi Nangasi State Sugoribu COVID-19 update Mamna Tamzagi, Nasi Goiriba positivity rate 3.5%. Mui Nauna Kunga Turuk Nasi positive Oikre, Mui Emma Kidre, Duga Mui Satreka Nipugumangan, Nauna COVID test okay. Nasi Nauna COVID-19 positive Oirakraba Mui Kunga Taruasi, Bisnupudigi Ani, Sandil Gama, Susampudigi Ahom, Impal East Taru, Impal West Tara. Thawal ani urkul ani ni haina report tawri dugo laikhidraba mi ama sinama Impal West ni haina status update on COVID-19 na claim tawri